ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯖꯣꯏꯁ꯭ꯔꯤ ꯀꯩꯅꯧꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯅꯦꯝꯅ ꯄꯥꯝꯗꯕꯤ ꯊꯔꯣ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤ, ꯃꯆꯥ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯅꯁꯨ ꯃꯃꯥ ꯃꯄꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯃꯇꯝꯒꯤ ꯑꯍꯣꯡꯕ ꯅꯥꯏꯔꯛꯇꯨꯅ ꯃꯇꯥꯡꯅ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯂꯥꯞꯅꯈꯤꯗꯕꯁꯨ ꯅꯠꯇꯦ꯫ ꯇꯣꯂꯃꯨ ꯏꯕꯦꯝꯄꯤꯁꯛ ꯑꯃꯗꯤ ꯉꯧꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯅꯤ꯫ ꯃꯆꯦ ꯊꯣꯏꯅꯨꯒ ꯇꯣꯂꯃꯨꯒ ꯃꯃꯥ ꯏꯕꯦꯝꯄꯤꯁꯛꯀ ꯑꯃꯗꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯉꯧꯕꯒ ꯃꯈꯣꯏ ꯃꯔꯤꯈꯛ ꯆꯥꯕꯅꯤ꯫ ꯆꯥꯕ ꯊꯛꯄ ꯋꯥꯠꯆꯗꯦ, ꯂꯧ ꯏꯪꯈꯣꯜ ꯃꯔꯥꯡ ꯀꯥꯏꯅ ꯃꯇꯤꯛ ꯆꯥꯅ ꯂꯩꯖꯩ꯫ ꯑꯁꯨꯝꯅ ꯊꯣꯏꯅꯨꯕꯨ ꯉꯁꯤꯗꯤ ꯑꯇꯣꯞꯄ ꯌꯨꯝꯅꯥꯛ ꯁꯥꯒꯩꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯇꯣꯂꯃꯨꯁꯨ ꯃꯅꯤꯡ ꯈꯨꯜꯗꯒꯤ ꯊꯔꯣ ꯀꯧꯕꯤ ꯃꯁꯛ ꯀꯌꯥ ꯐꯖꯗꯕꯤ ꯑꯃ ꯍꯦꯛ ꯄꯨꯁꯜꯂꯛꯈꯤ꯫ ꯏꯕꯦꯝꯄꯤꯁꯛ ꯑꯃꯗꯤ ꯉꯧꯕꯗꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯁꯛꯇꯥꯗꯨ ꯎꯕꯗ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯂꯦ ꯍꯥꯏꯕꯗꯨꯃꯛꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯕꯅꯤꯅ ꯀꯔꯝꯗꯤ ꯇꯧꯅꯤ? ꯂꯩꯃꯤꯟꯅꯕꯗ ꯑꯗꯨꯃꯛ ꯇꯥꯔꯝꯃꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯕꯦꯝꯄꯤꯁꯛꯅ "ꯀꯔꯤꯅꯣ? ꯃꯧ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯑꯩꯗꯤ ꯍꯥꯃꯨꯅꯤ꯫ ꯍꯥꯃꯨ ꯑꯁꯨꯝ ꯂꯩꯕꯁꯤꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤꯁꯦ ꯂꯦꯜꯂꯨ ꯇꯝꯈ꯭ꯔꯕꯣꯏꯔꯦꯗꯀꯣ"꯫ ꯃꯅꯦꯝꯅ ꯁꯨꯃꯥꯡꯗ ꯇꯧꯔꯤꯕ ꯁꯛꯇ꯭ꯔꯗꯨ ꯎꯕꯗ ꯀꯤꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯊꯔꯣ ꯐꯠ ꯄꯥꯏꯊꯣꯔꯛꯈꯤ꯫ "ꯑꯣ ꯀꯔꯤꯅꯣ ꯅꯣꯡ ꯉꯥꯟꯕꯒ ꯏꯃꯥꯅ ꯀ꯭ꯋꯥꯛ ꯁꯥꯗꯅ ꯇꯧꯕꯤꯔꯤꯗꯨꯕꯣ? ꯍꯩ ꯏꯀꯥꯏꯗꯕꯤ, ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯂꯣꯝꯂꯕꯅꯤꯅꯦꯍꯦ, ꯍꯧꯖꯤꯛꯄꯨ ꯅꯣꯡ ꯉꯥꯟꯗ ꯉꯥꯏꯔꯤꯕ꯭ꯔꯅꯦꯍꯦ? ꯃꯅꯦꯝ ꯑꯩꯅ ꯋꯥꯏ ꯇꯩꯔꯤꯁꯦ ꯏꯀꯥꯏꯒꯦꯗꯤ ꯈꯟꯗꯦ ꯑꯗꯨꯒ"꯫ ꯊꯔꯣꯅ "ꯑꯣ ꯀꯔꯤꯒꯤ ꯏꯀꯥꯏꯗꯣꯔꯤꯒꯦ? ꯑꯩꯗꯤ ꯁꯛꯊꯤꯕꯤꯅꯦ, ꯐꯖꯕꯤ ꯏꯅꯦꯝꯅ ꯇꯩꯔꯗꯤ ꯌꯥꯔꯦ ꯀꯩꯅꯣ? ꯑꯩꯈꯣꯏꯗꯤ ꯁꯛꯊꯤꯕꯤꯅꯤꯅ ꯏꯃꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯪꯖꯐꯝ ꯂꯩꯇꯦ꯫ ꯍꯦ, ꯃꯗꯨ ꯈꯪꯂꯗꯤ ꯅꯪ ꯀꯩꯗꯧꯔꯤꯒꯦ ꯌꯨꯝꯁꯤꯗ? ꯑꯣ ꯅꯆꯥꯅꯨꯄꯥꯅꯅꯦ ꯑꯩ ꯄꯥꯝꯃꯦꯅ ꯌꯨꯝꯁꯤꯗ ꯄꯣꯔꯛꯈꯤꯕꯅꯤ, ꯅꯆꯥꯅꯨꯄꯥ ꯇꯣꯂꯃꯨꯅ"꯫ ꯅꯣꯡ ꯉꯥꯟꯕꯒ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯂꯥꯎꯅꯔꯤꯕꯗꯨ ꯇꯥꯕꯗ ꯃꯆꯥꯅꯨꯄꯥ ꯇꯣꯂꯃꯨ ꯊꯣꯛꯂꯛꯇꯨꯅ "ꯑꯣ ꯌꯥꯔꯦ, ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯗꯨ ꯃꯉꯥꯏꯔꯦ, ꯑꯩꯈꯣꯏ ꯄꯨꯝꯕ ꯃꯥꯡꯒꯣꯜ ꯑꯣꯏꯔꯅꯤ, ꯂꯦꯞꯂꯣ ꯀꯩꯗꯧꯒꯦ ꯊꯔꯣ"꯫ ꯊꯔꯣꯅ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯑꯩꯉꯣꯟꯗꯇ ꯈꯥꯝꯕꯤꯅꯨ, ꯅꯃꯥꯁꯤꯁꯨ ꯈꯔ ꯈꯥꯝꯖꯤꯟꯕꯤꯌꯨ"꯫ ꯊꯔꯣ ꯐꯠ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯅꯦꯀꯥꯔꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯃꯥꯅ "ꯍꯩ ꯇꯣꯂꯃꯨ, ꯅꯪ ꯅꯨꯄꯤꯁꯤ ꯑꯩ ꯃꯥꯏ ꯀꯌꯥ ꯆꯥꯟꯅꯗꯦ, ꯃꯁꯛꯁꯦ ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ"꯫ ꯇꯣꯂꯃꯨꯅ "ꯑꯣ ꯌꯦꯡꯅꯤꯡꯗꯕ ꯏꯃꯥ ꯑꯗꯨꯝ ꯌꯦꯡꯕꯤꯔꯨꯅꯨ, ꯑꯩ ꯑꯗꯨꯝ ꯌꯦꯡꯖꯒꯦ ꯏꯃꯥ"꯫ "ꯍꯩ ꯅꯄꯥ ꯌꯦꯟꯕꯤ ꯃꯆꯥ"꯫ ꯑꯁꯨꯝꯅ ꯃꯃꯥ ꯏꯕꯦꯝꯄꯤꯁꯛꯅ ꯃꯆꯥꯅꯨꯄꯥ ꯇꯣꯂꯃꯨꯗ ꯅꯨꯔꯥꯅ ꯊꯣꯝꯃꯛꯏ꯫ ꯏꯕꯦꯝꯄꯤꯁꯛ ꯃꯇꯝ ꯑꯃꯒꯤ ꯃꯧ ꯅꯍꯥꯁꯤꯡꯒꯤ ꯂꯛꯇ ꯁꯛ ꯐꯖꯕꯗ ꯍꯥꯏꯅꯔꯤꯕ ꯅꯨꯄꯤꯅꯤ꯫ ꯃꯗꯨꯒꯤ ꯅꯥꯄꯜꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯕꯤꯕ ꯅꯠꯇꯦ ꯏꯕꯦꯝꯄꯤꯁꯛꯇꯨ꯫ ꯑꯗꯨꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯁꯛꯊꯤꯕꯤꯅꯤ, ꯆꯃꯣꯠꯅꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯥꯝꯂꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯏꯕꯦꯝꯄꯤꯁꯛ ꯃꯇꯩ ꯃꯅꯥꯎꯗꯨ ꯂꯧꯕꯨꯛꯇ ꯂꯧ ꯁꯨꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯆꯥꯅꯕ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯛꯌꯣꯝ ꯌꯣꯝꯗꯨꯅ ꯂꯧꯕꯨꯛꯇ ꯄꯨꯊꯈꯤꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕ ꯉꯧꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯦꯝꯄꯤꯁꯛꯅ "ꯅꯨꯄꯥ, ꯍꯟꯗꯛꯇꯤꯅꯦ ꯐꯧ ꯃꯌꯥꯝꯁꯤ ꯁꯟ ꯒꯥꯔꯤ ꯇꯧꯔꯒ ꯍꯣꯡꯒꯠꯂꯒꯅꯦ ꯏꯄꯥꯝꯂꯣꯝꯗ ꯍꯣꯡꯒꯠꯇꯨꯅ ꯇꯥꯏꯊꯣꯛꯁꯤꯀꯣ, ꯑꯩꯒꯤꯅꯦ ꯁꯟꯗ꯭ꯔꯦꯝꯕꯤ ꯄꯔꯦꯡ ꯑꯃꯇꯪ ꯁꯥꯗꯣꯛꯁꯦꯕꯀꯣ"꯫ ꯃꯄꯨꯔꯣꯏꯕ ꯉꯧꯕꯅ "ꯀꯩꯅꯣꯅꯦ ꯅꯨꯄꯤ, ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯅꯪꯒꯤ ꯁꯅꯥ ꯃꯌꯥꯝꯗꯨꯕꯨ ꯀꯩꯗꯧꯔꯒꯦ? ꯍꯌꯦꯡ ꯁꯤꯕꯗ ꯄꯨꯕ ꯌꯥꯕꯁꯨ ꯅꯠꯇꯦ, ꯀꯅꯥꯗ ꯁꯤꯟꯅꯔꯝꯗꯧꯔꯤꯒꯦ ꯅꯪꯕꯣ"꯫ ꯃꯃꯥ ꯏꯕꯦꯝꯃ ꯏꯕꯦꯝꯄꯤꯁꯛꯅ "ꯁꯤꯟꯅꯔꯝꯅꯕ ꯃꯤ ꯌꯥꯝꯅ ꯂꯩ, ꯁꯤꯟꯅꯔꯝꯅꯕ ꯃꯤ ꯂꯩ, ꯏꯆꯥꯅꯨꯄꯤꯁꯨ ꯂꯩ ꯀꯩꯅꯣ"꯫ "ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯁꯅꯥ ꯑꯣꯛꯇ꯭ꯔꯤ ꯍꯥꯏꯕ꯭ꯔꯣ ꯅꯨꯄꯤ? ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯁꯨ ꯐꯧ ꯇꯥꯏꯗꯨꯅ ꯂꯣꯟꯅ ꯅꯪꯕꯨ ꯈꯨꯖꯤꯒ ꯌꯥꯝ ꯊꯤꯜꯂꯨꯗꯥꯏꯅꯦ ꯅꯪꯕꯣ? ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯍꯌꯦꯡ ꯆꯦꯛꯁꯤꯜꯂꯒ ꯅꯪ ꯅꯃꯧꯒꯤ ꯃꯈꯨꯠꯇ ꯇꯥꯗꯣꯏꯅꯤ"꯫
ꯃꯥꯒꯤꯁꯨ ꯂꯤꯛ ꯃꯆꯥ ꯑꯃꯇꯪ ꯁꯥꯕꯤꯁꯤꯅꯦ ꯅꯪꯕꯣ. ꯑꯣ ꯑꯩꯗꯤ ꯉꯝꯃꯔꯣꯏꯌꯦ. ꯃꯄꯥꯝꯗꯒꯤ ꯁꯅꯥ ꯃꯆꯦꯠ ꯑꯃꯇꯁꯨ ꯍꯥꯄꯛꯇꯕꯤ ꯅꯨꯄꯤꯗꯨꯕꯨ ꯑꯩꯗꯤ ꯀꯔꯤꯒꯤ ꯁꯥꯗꯧꯔꯤꯕꯅꯣ? ꯑꯗꯨꯕꯨꯅꯦ ꯅꯨꯄꯤ ꯅꯪꯕꯣ, ꯏꯌꯥꯗ ꯆꯥꯕ ꯆꯥꯛ ꯂꯨꯈꯥꯛꯇꯤ ꯃꯥꯅ ꯁꯦꯡꯂꯤꯗꯅ ꯅꯨꯄꯤ ꯅꯪꯕꯣ. ꯑꯣ ꯑꯗꯨ ꯁꯦꯡꯗ꯭ꯔꯕꯗꯤ ꯃꯥꯗꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯒꯤꯗ꯭ꯔꯣ? ꯑꯁꯨꯝꯅ ꯈꯠꯅꯗꯨꯅ ꯂꯧꯐꯝ ꯑꯗꯨꯗ ꯂꯧꯔꯥꯡ ꯁꯨꯔꯝꯃꯤ ꯃꯇꯩ ꯃꯅꯥꯎꯗꯨ. ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯅ ꯍꯥꯟꯅꯗꯒꯤ ꯄꯩꯗꯨꯅ ꯂꯩꯕꯅ ꯏꯕꯦꯝ ꯄꯤꯁꯛ ꯃꯅꯥꯗ ꯁꯅꯥ, ꯃꯉꯛꯇ ꯂꯤꯛ, ꯈꯨꯠꯁꯥꯗ ꯈꯨꯗꯣꯞ ꯄꯔꯦꯡ ꯄꯔꯦꯡ ꯁꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯁꯦꯜꯁꯨ ꯀꯌꯥ ꯄꯥꯏꯖꯗꯕ ꯃꯃꯧ ꯅꯨꯄꯤ ꯊꯔꯣꯗꯤ ꯃꯁꯥꯗ ꯁꯅꯥ ꯃꯆꯦꯠ ꯑꯃ ꯄꯛꯂꯝꯗꯦ. ꯃꯔꯝ ꯑꯁꯤꯅ ꯃꯅꯦꯝꯄꯣꯛ ꯏꯕꯦꯝ ꯄꯤꯁꯛꯅ ꯃꯥꯕꯨ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤꯅꯤ ꯇꯣꯏꯅ ꯍꯥꯏꯔꯤꯕꯅꯤ. ꯃꯇꯝ ꯈꯔ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯕꯗ ꯃꯤꯑꯣꯏꯕꯒꯤ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯃꯌꯦꯡ ꯇꯥꯔꯛꯂꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯏꯕꯦꯝ ꯄꯤꯁꯛ ꯑꯃꯗꯤ ꯉꯧꯕꯒꯤ ꯃꯐꯝꯗꯁꯨ ꯊꯣꯛꯂꯔꯦ. ꯀꯥꯟꯗꯨꯅ ꯆꯠꯈꯤꯕ ꯌꯥꯗꯕꯅ ꯉꯁꯤꯗꯤ ꯊꯨꯡꯂꯔꯦ ꯏꯕꯦꯝ ꯄꯤꯁꯛ ꯑꯃꯁꯨꯡ ꯉꯧꯕꯗꯁꯨ. ꯍꯧꯖꯤꯛꯇꯤ ꯇꯣꯂꯃꯨ ꯑꯃꯁꯨꯡ ꯊꯔꯣꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯐꯪꯖꯔꯝꯃꯤ. ꯃꯃꯥ ꯅꯝꯊꯤꯕꯤꯅ ꯃꯆꯥ ꯔꯥꯙꯤꯀꯥ ꯄꯣꯛꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯊꯔꯣꯒꯤ ꯃꯆꯥꯅꯨꯄꯤ ꯇꯝꯐꯥꯁꯅꯥꯁꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯇꯝꯐꯥꯁꯅꯥꯕꯨ ꯎꯕꯗ ꯃꯄꯨ ꯃꯕꯣꯛꯇꯤ ꯇꯝꯐꯥꯁꯅꯥꯒꯤ ꯅꯨꯡꯁꯤꯕꯅ ꯃꯄꯨ ꯃꯕꯣꯛꯀꯤ ꯊꯃꯣꯏꯕꯨ ꯖꯣꯏ ꯇꯧꯈꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯃꯧꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕꯗꯤ ꯀꯌꯥ ꯐꯥꯎꯈꯤꯗꯦ. ꯑꯗꯨꯃꯛ ꯃꯅꯦꯝ ꯏꯕꯦꯝꯃꯅ ꯃꯁꯨ ꯅꯨꯄꯤꯕꯨ ꯎꯗ꯭ꯔꯕꯗ ꯃꯕꯣꯛ ꯃꯄꯨ ꯂꯩꯐꯝ ꯈꯪꯖꯔꯝꯗꯦ. ꯏꯕꯦꯝ ꯄꯤꯁꯛꯅ "ꯏꯁꯨ ꯊꯣꯏꯕꯤ, ꯇꯝꯐꯥꯁꯅꯥ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦꯅꯦꯍꯦ?" ꯇꯝꯐꯥꯁꯅꯥꯅ "ꯑꯕꯣꯛ, ꯑꯩ ꯁꯤꯗ ꯂꯩꯌꯦ ꯑꯕꯣꯛ. ꯌꯦꯅꯈꯥꯗ ꯏꯄꯨꯒ ꯁꯟꯊꯤ ꯁꯥꯔꯤꯌꯦ ꯑꯕꯣꯛ." "ꯀꯗꯥꯏ ꯅꯈꯨꯠ ꯅꯁꯥꯗꯨ ꯂꯣꯏꯅ ꯃꯣꯠꯄ ꯇꯥꯔꯦꯅꯦ ꯅꯪꯕꯣ. ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯅꯪꯅ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯅꯣꯅꯦ?" ꯇꯝꯐꯥꯁꯅꯥꯗꯨ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯁꯥꯟꯅꯕꯣꯏ ꯀꯔꯤꯕꯣꯏ ꯃꯄꯨꯒꯤ ꯁꯟꯊꯤ ꯁꯥꯐꯝ ꯑꯗꯨꯗ ꯌꯦꯠꯂꯤ. ꯃꯁꯨꯅ ꯌꯦꯠꯇꯨꯅ ꯇꯧꯔꯤꯕꯗꯨ ꯉꯥꯡꯕꯤꯕꯒ ꯅꯠꯇꯦ. ꯃꯄꯨ ꯏꯕꯨꯡꯉꯣ ꯉꯧꯕꯁꯨ ꯍꯦꯟꯅꯗꯨꯝ ꯍꯔꯥꯎꯔꯤ ꯅꯣꯛꯅꯣꯛꯇꯨꯅ. "ꯃꯣꯠꯂꯣꯏ ꯀꯩꯁꯨ. ꯑꯩꯗꯤ ꯍꯩꯇꯔꯥ ꯑꯕꯣꯛ?" "ꯌꯥꯝ ꯍꯩꯔꯦ ꯏꯁꯨꯗꯤ." ꯃꯁꯨ ꯅꯨꯄꯤ ꯇꯝꯐꯥꯁꯅꯥꯅ ꯃꯕꯣꯛꯇ ꯌꯦꯡꯗꯨꯅ "ꯑꯕꯣꯛ, ꯅꯪꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯗꯣ ꯀꯩꯅꯣ ꯑꯕꯣꯛ?" ꯃꯁꯨꯒꯤ ꯈꯪꯍꯧꯗꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯨꯗ ꯃꯕꯣꯛꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ "ꯑꯣ ꯁꯤꯔꯣ, ꯁꯅꯥꯒꯤ ꯂꯤꯛꯐꯥꯡꯅꯦ." ꯃꯗꯨꯗ ꯃꯁꯨ ꯅꯨꯄꯤꯗꯨꯅ "ꯀꯦꯊꯕꯤ ꯍꯣꯏꯒꯤ ꯃꯕꯣꯛꯅ ꯁꯤꯕꯗꯨꯒ ꯃꯥꯟꯅꯗꯦ ꯑꯕꯣꯛꯀ. ꯃꯈꯣꯏꯒꯤꯗꯨꯗꯤ ꯕꯤꯅꯥꯕꯣꯟꯗꯒꯤ ꯂꯩꯔꯛꯄ ꯆꯔꯤꯛꯅꯤ ꯍꯥꯏꯌꯦ. ꯃꯃꯤꯡ ꯃꯥꯟꯅꯗꯦ ꯑꯕꯣꯛ." ꯃꯥꯟꯅꯔꯣꯏꯌꯦ. ꯀꯦꯊꯕꯤꯒꯤ ꯃꯕꯣꯛ ꯂꯥꯏꯔꯕꯤ, ꯁꯨꯅꯤꯡꯗꯕꯤ, ꯑꯍꯥꯎꯕ ꯆꯥꯅꯤꯡꯕꯤ ꯃꯥꯅ ꯁꯤꯕ ꯆꯔꯤꯛꯇꯨꯒ ꯏꯕꯣꯛꯅ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡꯁꯤꯒ ꯃꯥꯟꯅꯔꯣꯏ. ꯃꯥꯟꯅꯕ ꯌꯥꯄꯣꯠ ꯅꯠꯇꯦꯗ. ꯃꯣꯏꯒꯤꯗꯨꯗꯤꯅꯦ ꯑꯍꯣꯡꯕꯅꯤ, ꯑꯕꯣꯛꯀꯤꯁꯤꯗꯤꯅꯦ ꯑꯇꯥꯡꯕꯅꯤ. ꯏꯁꯨꯒꯤ ꯂꯣꯏꯅ ꯑꯣꯏꯍꯧꯒꯗꯧꯔꯤꯕꯅꯤ. ꯑꯕꯣꯛꯀꯤ ꯌꯥꯝ ꯂꯩꯈ꯭ꯔꯖꯥꯠꯅꯤ." "ꯑꯗꯨꯗꯤ ꯏꯕꯣꯛ, ꯏꯃꯥꯗꯁꯨ ꯑꯃ ꯑꯅꯤ ꯄꯤꯕꯤꯒꯦ. ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯃꯅꯥꯗꯁꯨ ꯃꯉꯛꯇꯁꯨ ꯑꯃꯠꯇ ꯁꯤꯗꯦ ꯑꯕꯣꯛ. ꯃꯁꯛꯁꯨ ꯌꯥꯝ ꯊꯤꯀꯣ ꯑꯕꯣꯛ. ꯀꯨꯆꯨꯁꯨ ꯃꯨꯁꯤꯟ ꯃꯨꯏ. ꯑꯕꯣꯛꯇꯤ ꯃꯁꯛꯁꯨ ꯐꯖꯩ, ꯀꯨꯆꯨꯁꯨ ꯉꯧꯔꯣꯛ ꯉꯧꯏ. ꯏꯃꯥꯗꯤ ꯃꯨꯁꯤꯟ ꯃꯨꯏꯀꯣ ꯑꯕꯣꯛ." "ꯏꯃꯥꯗ ꯑꯃ ꯑꯅꯤ ꯄꯤꯕꯤꯒꯦ, ꯅꯨꯡꯉꯥꯏꯇꯦ." ꯃꯁꯨꯒꯤ ꯋꯥꯗꯨꯗ ꯇꯤꯉꯛ ꯃꯥꯏꯉꯛꯅꯅ "ꯅꯃꯥꯗꯒꯗꯤꯅꯦ ꯄꯤꯕ ꯌꯥꯄꯣꯠ ꯅꯠꯇꯦ." "ꯀꯩꯒꯤꯅꯣ ꯏꯕꯣꯛ?" ꯃꯄꯨ ꯉꯧꯕꯅ "ꯅꯣꯏꯒꯤ ꯋꯥꯗꯨ ꯋꯥ ꯏꯁꯤꯡ ꯆꯪꯕ ꯌꯥꯎꯗꯣꯔꯦ. ꯑꯩ ꯊꯣꯛꯍꯧꯔꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯃꯕꯣꯛꯇꯨ ꯃꯈꯥ ꯇꯥꯔꯛꯏ. "ꯑꯣ ꯅꯃꯥꯗꯤꯅꯦ ꯁꯅꯥ ꯁꯤꯔꯁꯨ ꯊꯧꯒꯠꯂꯔꯣꯏꯗꯕ ꯅꯨꯄꯤꯅꯤ. ꯁꯨꯛꯐ ꯐꯖꯔꯔꯣꯏꯗꯕ ꯀꯨꯆꯨ ꯀꯨꯃꯦꯟ ꯌꯥꯎꯕ ꯅꯨꯄꯤ ꯅꯠꯇꯦꯅꯦꯍꯦ. ꯁꯅꯥ ꯁꯤꯔꯁꯨ ꯉꯥꯟꯊꯣꯔꯛꯂꯔꯣꯏ." "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯕꯣꯛ?" ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯆꯠꯈ꯭ꯔꯕꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯕꯦꯝ ꯄꯤꯁꯛꯇꯨ ꯁꯣꯟꯖꯤꯜꯂꯛꯈꯤ. ꯇꯣꯂꯃꯨꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯈꯤ. ꯇꯣꯂꯃꯨ ꯑꯃꯁꯨꯡ ꯏꯕꯦꯝ ꯄꯤꯁꯛ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯁꯥꯟꯅꯕ ꯂꯣꯏꯔꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯅꯝꯕ ꯁꯅꯥ ꯂꯨꯄꯥ, ꯆꯥꯎꯔꯕ ꯂꯧꯐꯝ ꯌꯨꯝꯐꯝ ꯄꯨꯝꯅꯃꯛ ꯃꯆꯥ ꯃꯃꯧꯒꯤ ꯃꯈꯨꯠꯇ ꯇꯥꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥ
ꯃꯀꯨ ꯃꯅꯦꯝꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯄꯨꯝꯅꯃꯛꯁꯨ ꯃꯆꯥ ꯃꯃꯧ ꯑꯣꯏꯔꯤꯕ ꯃꯈꯣꯏꯅ ꯁꯣꯏꯗ ꯉꯥꯝꯗꯅ ꯄꯥꯡꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯔꯣꯏꯕ ꯑꯣꯏꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯃꯥꯒ ꯃꯄꯥꯒ ꯃꯆꯥꯅꯨꯄꯤ ꯇꯝꯐꯥꯁꯅꯥꯒꯗꯨ ꯀꯅꯥꯝꯇꯒꯤ ꯑꯌꯦꯠ ꯑꯄꯟ ꯌꯥꯎꯗꯅ ꯃꯤꯆꯩ ꯇꯥꯗꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫